ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯠ ꯔꯤꯁꯇꯔ ꯀꯧꯕ ꯁꯥꯏꯟꯇꯤꯁ ꯑꯃꯒꯤꯅꯦꯕ ꯃꯁꯤꯒꯤ ꯁꯥꯏꯟꯇꯤꯁ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯑꯐꯥꯎꯕ ꯃꯤꯌꯥꯝꯅ ꯃꯤꯁꯛ ꯈꯪꯅꯔꯕ ꯁꯥꯏꯟꯇꯤꯁ ꯑꯃꯅꯦꯕꯀꯣ ꯃꯥꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯇꯧꯒꯦ ꯈꯟꯖꯔꯝꯕꯅꯦꯕ ꯃꯥꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯒꯦ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯎꯆꯤꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯒꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯈꯣꯏꯁꯨ ꯊꯦꯡꯅꯔꯝꯂꯒꯅꯤꯕ ꯎꯆꯤꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩꯕ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅꯀꯣ ꯎꯆꯤ ꯑꯅꯤꯈꯛ ꯂꯣꯏꯕꯅꯦꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯒꯤꯗꯃꯛꯇ ꯃꯥꯅ ꯎꯆꯤ ꯑꯅꯤꯁꯦ ꯂꯣꯏꯔꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯖꯥꯔ ꯍꯥꯏꯕꯗꯤꯀꯣ ꯏꯁꯤꯡ ꯍꯩꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯕꯥꯀꯦꯠꯒꯨꯝꯕ ꯁꯅꯥꯄꯨꯟꯒꯨꯝꯕꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯝꯕ ꯌꯥꯏꯗꯅ ꯃꯇꯧ ꯑꯁꯤꯒꯨꯝꯅꯀꯣ ꯖꯥꯔ ꯍꯥꯏꯕ ꯖꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯝꯂꯒ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕ ꯈꯣꯠꯄ ꯌꯥꯕꯒꯤ ꯄꯣꯠꯁꯛ ꯑꯁꯦ ꯖꯥꯔ ꯀꯧꯋꯦꯕꯀꯣ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯖꯥꯔ ꯑꯁꯤꯗ ꯏꯁꯤꯡ ꯍꯩꯔꯕ ꯀꯥꯟꯗꯀꯣ ꯃꯥꯅ ꯂꯣꯏꯔꯤꯕ ꯎꯆꯤ ꯑꯃꯗꯣ ꯑꯃꯈꯛ ꯃꯥꯅ ꯏꯁꯤꯡ ꯖꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯕꯅꯦꯕ ꯊꯥꯗꯔꯕ ꯀꯥꯟꯗꯀꯣ ꯎꯆꯤ ꯑꯁꯦ ꯏꯔꯥꯛꯅꯔꯗꯨꯅꯀꯣ ꯃꯤꯅꯤꯠ 30-35 ꯐꯥꯎꯕꯀꯣ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯈꯪꯂꯝꯕꯅꯦꯕꯀꯣ ꯃꯥꯇꯕꯨ ꯀꯟꯕ ꯉꯝꯂꯒꯗꯤ ꯃꯥꯇꯕꯨ ꯍꯤꯡꯕ ꯉꯝꯂꯒꯗꯤ ꯍꯥꯏꯅꯀꯣ ꯏꯔꯣꯏꯔꯗꯨꯅ ꯈꯣꯠꯂꯗꯨꯅꯀꯣ ꯌꯥꯝ ꯀꯟꯅ ꯃꯥ ꯍꯣꯠꯅꯖꯔꯝꯕꯅꯦꯕ ꯑꯂꯣꯏꯕꯗ ꯃꯥꯁꯦ ꯄꯥꯡꯒꯜ ꯂꯩꯁꯜꯂꯛꯇꯕꯗꯒꯤꯀꯣ ꯃꯥꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯈꯔ ꯇꯧꯅ ꯑꯗꯨꯝ ꯂꯨꯞꯊ ꯎꯆꯤ ꯑꯗꯨ ꯁꯤꯈꯤꯕꯅꯦꯕ ꯁꯤꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯎꯆꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯖꯥꯔ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯖꯥꯔ ꯑꯃꯒ ꯊꯝꯂꯒ ꯖꯥꯔ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯩꯍꯧꯔꯤꯕ ꯎꯆꯤ ꯑꯃꯗꯣ ꯃꯗꯨ ꯑꯃꯨꯛ ꯄꯨꯔꯛꯑꯒ ꯑꯃꯨꯛ ꯊꯥꯗꯕꯅꯦꯕ ꯊꯥꯗꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯥꯗꯈꯤꯕ ꯎꯆꯤ ꯑꯁꯦ ꯃꯁꯤꯁꯨꯀꯣ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯀꯟꯅꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦꯕ ꯏꯔꯣꯏꯔꯗꯨꯅꯀꯣ ꯑꯗꯨꯃꯛꯄꯨ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯎꯆꯤꯗꯧꯅꯀꯣ ꯃꯤꯅꯤꯠ 30-35 ꯌꯧꯁꯜꯂꯛꯂꯕ ꯀꯥꯟꯗ ꯃꯥꯁꯦ ꯁꯣꯟꯊꯔꯛꯑꯦꯕ ꯏꯔꯣꯏꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦꯕ ꯏꯁꯤꯡ ꯃꯈꯥꯗ ꯈꯔ ꯇꯧꯅ ꯃꯥꯁꯦ ꯂꯨꯞꯊꯔꯛꯑꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅ ꯎꯆꯤ ꯑꯁꯦ ꯄꯨꯊꯣꯛꯂꯒꯀꯣ ꯀꯟꯕꯤꯕꯅꯦꯕ ꯀꯜꯂꯕ ꯀꯥꯟꯗ ꯎꯆꯤ ꯑꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯆꯣꯠꯂꯤꯕ ꯏꯁꯤꯡꯒꯥꯛꯇꯣ ꯂꯣꯏꯅ ꯀꯪꯍꯜꯂꯕ ꯀꯥꯟꯗ ꯎꯆꯤꯁꯦ ꯈꯤꯡ ꯂꯥꯎꯔꯛꯑꯦꯕ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯌꯥꯝ ꯈꯤꯡꯂꯕ ꯀꯥꯟꯗ ꯑꯃꯨꯛꯀ ꯍꯟꯖꯟꯅ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯎꯆꯤ ꯑꯗꯣ ꯖꯥꯔ ꯑꯗꯨꯒꯤ ꯏꯁꯤꯡꯒꯤ ꯖꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯕꯅꯦꯕ ꯊꯥꯗꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯈꯟꯕꯅꯦꯕ ꯍꯟꯗꯛꯇꯤ ꯎꯆꯤ ꯑꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯎꯕꯗꯤ ꯃꯥ ꯏꯔꯣꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛꯄꯨ ꯁꯥꯏꯟꯇꯤꯁ ꯑꯗꯣ ꯑꯉꯛꯄ ꯐꯪꯕꯅꯦꯕ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯂꯥꯛꯑꯦꯗꯅ ꯄꯨꯡ ꯑꯃꯗꯤ ꯂꯥꯛꯑꯦꯗꯅ ꯄꯨꯡ 10ꯗꯤ ꯂꯥꯛꯑꯦꯗꯅꯀꯣ 60 ꯑꯋꯥꯔꯁ ꯍꯥꯏꯕꯗꯤ ꯄꯨꯡ 60 ꯉꯁꯥꯏꯒꯤ ꯎꯆꯤ ꯑꯗꯨꯅ ꯏꯔꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯃꯥꯅ ꯉꯁꯥꯏꯒꯤ ꯎꯆꯤ ꯑꯁꯤꯅ ꯄꯨꯡ 60 ꯏꯔꯣꯏꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯂꯕꯣꯕ ꯃꯉꯣꯟꯗ ꯑꯗꯨ ꯀꯟꯅ ꯊꯧꯅꯥ ꯑꯁꯤ ꯂꯥꯛꯈꯤꯕ ꯑꯗꯨ ꯄꯥꯡꯒꯜ ꯂꯥꯛꯈꯤꯕꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯈꯪꯕ꯭ꯔꯕ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯉꯁꯥꯏꯒꯤ ꯎꯆꯤ ꯑꯗꯨꯅꯀꯣ ꯃꯁꯥꯗ ꯊꯥꯖꯕ ꯃꯉꯣꯟꯗ ꯍꯣꯞ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯟꯖꯕ ꯑꯃ ꯂꯩꯈꯤꯕꯒꯤꯅꯦꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯈꯟꯖꯕ ꯑꯁꯦ ꯃꯥꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯏꯔꯥꯛꯅꯕꯗ ꯃꯈꯨꯠ ꯑꯃꯅ ꯂꯥꯛꯂꯒ ꯃꯥꯕꯨ ꯀꯟꯕꯤꯈꯤ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯗ꯭ꯔꯤꯕ ꯃꯗꯨ ꯈꯜꯂꯒ ꯃꯥꯁꯦ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩꯕꯅꯦꯕ ꯃꯥꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯀꯟꯅꯃꯈꯛꯇ ꯍꯥꯏꯅ ꯃꯥꯅ ꯑꯁꯨꯝ ꯏꯔꯣꯏꯗꯨꯅ ꯂꯩꯔꯒꯗꯤ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯈꯨꯠ ꯑꯃ ꯂꯥꯛꯂꯒ ꯑꯩꯕꯨ ꯏꯁꯤꯡ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯃꯈꯨꯠ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯃꯁꯤ ꯈꯟꯕꯒꯤꯅꯦꯕ ꯍꯥꯏꯗꯤ ꯃꯁꯥꯗ ꯊꯥꯖꯕꯗꯣ ꯂꯩꯕ मधु ngasai aigunda kanbikhiba makhut adu soidana laga aigon kanbigani khanbagi mase adum honabaniba honaba aduna magona pangan pibaniba piraba kana mase pung humfu phaw mase iroiduna ising aduda laiba ngambaniba magi masabu kan namagi damakta ngasai gi pung humfu pharaba kandadi uchi adu su kyam di kan ma iroi jagani kyam kan hona jagani matam gi matung inna mase sudum angamba pangan thadaraba kana masu dum sondareba uchi adu ngasai gi haibadi khara tawna ising da lupthareba mata adu scientist aduna uchi adu lauthoka kan maniba akhoi noi gi punchi da su ko masiguma myama leiba thajaba haibase masi akhoi gi pangan niba thajaba na manglaba pangan leitaba ga chap manaiba nangna karigumba ama hona bada ko nangi punchi da karigumba awaba ma haibadi awaba kya ama nang le khallasiba nasala thajauba habidi nagonda awaba nang liba kholiba singse masigi solution ama su soidana leramgani haidana karigumba nangna awaba do khallaga nasada adum puduna chalagadi ko maduna amukka hena nagonda wahangani ba nangna adum hona duna leragadi ko nangi awaba do madudagi thokpaki lambi soidana tholakani ba aikhoi noi gi punchi da su ko isona su ko dum yengduna laiba miyoi ba kana honari haina ai hona ba sigi manung da su ko honari ba me amadu da ko khoi su chang yengi ba masigi piklab wari asi da tamjani ngai se karino haibda ko ngasagi uchi ado jar adu da thadra ba kana mana irak na khiba mana masa da thaja ba tham lai khiba do haibdi kana agum amadi ngasai ngona kan bi khiba ahan da khut namchala ga ibu ising asi dagi puthok laga kan bi khiba miyo ado soidana lak laga igona kan bi gani khallaga mana pung humpu haibdi iroi duna laiba ngam khiba do mangona pangal thauna pi khiba do mataw adu gumna khoi nogi punchi da su awa ba lak ba kana ko habidi kaidong hei da ko son tharoi da bani ba
थाजब कईदोंगैदा मांगलोइदबनिबा नंगना थाजदुना आई मसिगी प्रॉब्लम असिदगी थोकप ngamgani adum honaduna chalabako nang problem adudagi tholakpa ngamgani isona suko akhoi miyoibada ko changyeng yengiba kanagi thajaba mangkhre kanagi thajaba leiri hawjik phawba haiduna kana honaba ngamdre kana hawjik phawba magi success mana khallibase phangnanamagi damakto honari haibase maduguma miyoyado maduda khakte isona pinaganiba akhona success sanglamdaida mai paklamdaida ko miyoy me ama laiba ko ninghanduna chatpa punchida karigumba ama tawgi khallagadi ko kaidongwaida sontharodabaniba nangna honaribado aduda adum honaduna chaluba result yengdabida nang soidna success oiganiba nangna karigumba result gi khallaga honaduna lairaba ko punchida kaidongwaida nang success oiba ngamloiba masi ma thajawba masi haraga ngasi gi wari asema da sida losinjare karigumba wari asina nungai bi thoklagadi miyamna nungsi biduna channel ase subscribe tawbiram thengna segi mathang video da matamadu phawgi damakta kainarasi